BJP na Assam Rifles ki mahut atopa force na sindong na ba Prime Minister da taksinkhre. Assam Rifles ki mathakta police na case lawkhatle. BJP Manipur Pradesh ki President A Sarda, Vice President N Nimbus, CI Sidianan, L Minavanta, General Secretary Singh, P Premananda Maite, L Deven, State Secretary Singh, P Somorjit, K Inausa, K Bikram amasung Wangangloy, Johnson Elangbam na punna khuyek piba. Memorandum amang ngahan Prime Minister Narendra Modi da pisinduna Manipur da deploy tawrog liba Assam Rifles singi mahudta atopa paramilitary forcing na tungkoy nagiway na mahud sindok piyuhay na taksin krehai re sena ani panba memorandum adu da phongdok kiba singi manungda me ahum dagi lepta na thorog liba kanglu maselgi irang marakta Assam Rifles na Manipur da ingta pa hanjin na ba yonglay melay naida na thabak tawba ngamdre haiba wafam phongdokhe aduga tha asigi marida Kuki terrorist sing na kwaktada layba masagi mayum sing da tumduno layba miyoy ahom tamthina halamba thogdoki matung da state force na khudakta mara layba sing fana na basang silubada makhoi bu Assam Rifles na lambi gi mayai da gari khamjinduna thatsilaga thamkhe hai diba thogdok asimak ahan banati hairaduna Assam Rifles ki matang da matam sana khut thingjin biduna makhoi gi mahutta atopa forcing na tungkoi na giwai na mahut sindok piyu haiduna taksin ki bani hai de Assam Rifles ki mathakta police na case lawkhatle tha asigi mari da kwakta da tumdun laijaba micham mahum kuki militant sing na nongmay amasung thang sizinaduna tamthiba mawong da halam bagi thogdoka mari lainana Bisnupur gi SP na lusingba commando personnel sing na tha asigi manga gi ayuk angan ba pung 3 minute kuntra rom tarakpada thogdok thokpham tamna sangsin ki bagi Foljang lambi paring da laiba kwakta ward number 8K Kutubwali masasit yoksilakpada Mapan suba Assam Rifles ki personnel sing na makhoi gi Casper truck fawba sizinaduna lambi mayai da khamjilaga police personnel sing changhan khidaba masung maduna maram oiraga kuki militant sing nanthok na bagi khudong saba pi ki bagi mayokta 9 Assam Rifles ki personnel sing gi mathakta Phogak Chaw Ikai police station na sumoto case ama register tawduna lawkhatkre case adugi FIR number 928 close 8 2023 ne case asi IPC gi section 164 Chamaga marfu taruk, chamaga marfu mapan, chahumga nifu mathoy, chahumga yankayum doy. Samnga ga sumna taruk amasung kuntraga marigi makada register tawbani haire. Case asigi complainant na PS asigi Sub Inspector N Devdas ne. Aduga case asigi ayon na ASI MD Ziawul Haq ni haire.